Kurumjari, SKTV News, Yangbiri Puno, the Manipur Files, Kshetrimayum Premchand Taram Oxeri. Manipur the Tokli be Irang Maruina 2023, Chahi Hogi Haukiba Chahi 2023, Migi Om Dagi Haukiba, Irang, Hariban Numit Aduda, Irang Tokpa Numitan Laklam Kiba, India Vice President, Jagdeep Dhankarna, Ngarang UP de Pangtok Pathoramada, Fongdok Kibaki Matung ina, illegal immigrants in the Maram Wedaga, Laybak Asada Chow, which I think Pirak Pagi, Wapama Fongdor Kiba, Maram Aduna, Manipur Yauna, Maruina Manipur Toy, but the Watoksing, Housing Manipur Tenoriba, issue wasi, the Singna, Center Lengagna, Masak Kangle Habadu, Machine Taibra, Natragana, Tuan ba, Afam Kiada, Maruina, India, Madi, Bangladesh, border. Illegal immigrant kaya ama changchal leiba masigumba sida hena yumpham oiraga haidiba wafam oiga dawribra natre haragana lebak pumbagi oina sigumba yanma chawba issue ma lere masida miyeng changba tangai fade haiba wafam asi oiga dawribra masida manipur gi oiba perspective kadi kari lei haibana chingba singa sikhana bogi damak asi thamjari ba topic asi Vice President remarks indicate Manipur awareness haiba masigi matangani haiba masigi matana khana bogi damakta SKTV news ki studio election biribasi yan hanmada agi hek oi thamu election biribasi FOCS ki president oi biriba TH Manihani ojabu hamtran oksari matang election biribasna Ichel express ki editor oi biriba Hemchandra Salam ni ojabu stram oksari adugo oi thang election biribasna Manipur University ki law department ki HOD oi biriba Dr. Y Premananda ni ojabu stram oksari oja Premananda han mase oja dalak sage oja phagi democracy chapalai bag amada President amadi Vice President Prime Minister tuan makhoi role leijaraga su leibak asigi khwaidigi chawba ani shuba post ma pairiba miyoi amana Vice President na illegal immigrant ni matangda wafam kaya ma phongdorakpa crore kaya changiduna India da khogi India macha singina leibak asigi khogi citizen singna phangjagadaba khudong chaba singadu makhoina lawkhiba maduna maram oirakanda tuan ma thokoning da thodok kya thorakpagi wafam na chingba phongdorakpa asina Manipur Tokliba Watok Habatare. Masigi Matanga su Conchillaga, Lebak Asida, Yamna Tuna Kadigumba intervention kara, Yamna Kanbe action number, Lauba, Tangai for the Haibagi, Dugumba, Mood, or Gatori Bro, Jagi Ming, Tambi, Vice President of FMC. Nasi SK na Tambi si Yamna Kaitare Matam Chaba Dugumba, topic ni, Timni, Aquina. Pakim Sabin Burkan on the table, Masia on record later India, Republic of India, Haying Sea Republic Denico, India's Republic, where I see 20th January 1950 Stegi Republic where Kadoini. Republic idea Kogi Constitution India came into force, Constitution forced over never adoption Budi Mamang Sehigi, November 26th October 1949. As the Yamaru Benumini, Aduga Masiga Mango in the Koida. Pukhaliba issue si Manipur su directly marilena poni ana hojiki vice president na haiba sidabudi Manipur nungi di panbadi yaude yaudra su madu akhoi coronary lauraga mase akhoi tawbe yai akhoi Jagdeep Dhankar haise aseng badi akhoi May 3rd ki swaida su Manipur yumsi lame phaktai si ai su function jawri moina nungmai kapa horok to yumai thawa horom dai si da akhoi function dawri yumsi da vice kano si president lakpagi ko adagi disi minister yawi na misida ma si pham ai so ko ju phame oja ma compulsory ni vice president opu yaw na khoju pham na ado wari ga sana ga do sigi kano sina kahin ki ba ko khoi adu kai khang manate miti atmosphere sa adu bu ai khoi gi vice president sina mana thamba raipur da thamba asai gi aseng badi ma sat sing interaction program ne mai si theme ju jam phajai ideas for building better Bharat have my theme ji ana other than the hiding is the Manipur is part of Bharat ni Union India part of money by virtue of Article 1 of Constitution India aduna better Bharat si Shambagi built over Sida a student gi role cinema mana Nakai cinemisida and Yam Sangba Kanoni statement ni say the Yaurish any some parts of the Masi Manipuri Pande Pandrasu try the Mai Chap away, try the Maisa Adi Adum. Ade mai cha en pandraga su adum bab tu tai haibanida chin de lami thabagum ban haibanida adu ki potni en khamad masi Manipur pande pandraga su there is strong indication Manipur gumba Northeast India gumba su masi potsi dum yawjebani ada mana haiba si am phajaba kha yawi ai ni note tawjabada demographic disruption haiba ai si nei ko demographic ko population gi ama leise
masi demographic sida disturb tawbagi poni ngasai illegal immigrant mayam sinabana adagi di ani sui amana demographic disruption haiba amana organic demography na hai demography si mi gi human population gi ngasai gi magi ratio di laigadob ethnic kano sing si masi organic oina tapna lakpa si di thoidokna danger oide ma hiding se akoi ju khangi organic edi khai living tamna sum missing amani hengalak pasidi there's not problem never natural growth natural growth ne has share aduga masi a kind of natural circle ne human being aduga hojiki asai at numerous wena unmanageable de hengalak pasidi ko demographic disruption ni haire aduga manusine unmanageable dimension da oire and high jaga khadi jaga si karamono de haide india sini hiding is adu manipur is part of india ni aduga masigi illegal immigration na high si country ki resource mayam se mona satho elo chale sima high resource lo yaure ko adagi di employment da bera la adagi di health and education sector even economy da bukta effect we high sima sa somi akhoi gi assam gi case akhoi gi sarbananda sonowal ai horen case ki horen second round haijage ko adu daga high si illegal immigrants sing sina mafam du economy se loi hol even culture tradition bu loi hongi kan ga yaur ka do ne on record supreme court high ka do ne pajja yaure adagi ade hendoraga akhoi na akhoi gi masi illegal immigration is a very dangerous threat to the our nationalism guy nationalism si the emerging threat ama we in hide adu india si akhoi merabar mahan kari india na mahele kana khoi na khanjari ba akhoi fundamental duty de pijari ba si loi thuai ka do ni sa illegal immigration so madik sang agadi adi he doctor na masai man haiba akhoi danker sai na haiba si da phajaba point ra in note tawi masi mayam ju khanabiu masi illegal immigration sum henjelak star agadi destabilize a democracy कोई democracy की माधर नहीं क्या कोई है अमेरिका जो माचो माधर नहीं है कोई जो माधर नहीं तो भाई जी इंडिया ना सिंग माधर मालिक का ना काना कोई दी democracy की setup सी पंचायत राज की करेगी अदेगी दी decentralization का ना राम राज का चारी बदल ले रहा बीसी ले रहा मिना अकोई ना माधर नहीं है बता कैसे काई अमेरिका न्यू वर्ल्ड नहीं रखा अद इंडिया ना माधर नहीं है बता democracy सी दा destabilize तो कोई पे पोस्ट में लाकर नहीं है जले अदेगी दी serious causes of concern si isam jamba na te serious causes of concern ni kan hai adagi di ngasai gi yam ki ma si hai ba hai du sya di man hairam bani na demographic explosion tholkani hai lan gum bani aggression gum bani explosion tholkani aduga masi gi dimension unmanageable oir ta ga di masina kai da bu la ka da upset our electoral mechanism hai electoral mechanism upset tarkani hai di mafam du moina majority oir loibang natraga su leibang natraga district moi gi be constituency me oi be vote moi mi karani ka traga su moina jidi daga tawri dana ko ana sigi port ka si masi pale ngasi sam nungai adagi amana akhoina mai aya amana tawri si solai si keno petty politics to win hai petty politics electoral da papchan ba bor kar lore leiba ke khanda mayam si masi ma yam samna petty politics sai si mo mun ta do politics na haibi re adagi di loram dai da man hai si akhoi every akhoi passing day si numit si yama kanda resolution to si so ngamoi aduna masidi ek swiftly high mai si adu kuira ga sumbera la kane manipur gi irang si illegal immigrant ni high ri mayam na high si ga simultaneously chief minister na high bonga ani high manare ko chief minister ga kokomi ga sina high baduga high manarak pa magi atmosphere magi background du di khena ga su simultaneously minister nakalam the function the high the danker sign from the high the kokomi ju press conference tawri ahum mak sai na haibda adum moi pau phang na taw adu magi theme sidi manari ba ko masim yamna coincident oi ba adu yamna kan sai significant oi adu aroi ba da danker sai na high jam phajabam na akoi gi india gi constitution makha di institution sing se magi thabak si ya phajana tawra kanda masi kokadabani haiba solution je mane pi hai akhoi na toina haijabaduni SKTV da ina toina laujaba India की constitution पीर institution सिंह से अदुना मागी constitutional wisdom जे सिनरगा चथरगा दी मसी कनबंगम गनि नत्र no solution हाय बको अदुना अइना ngasai solution khuding maki answer somewhere lies in the constitution nai sarkar ji constitution khangdabadagi ngasi buksi yaurei ne mai pakjang chang ba kholak pa foreigner forang pagang ngang bi yoni asemba last and the final kano di kai da lak analysis di kai da lak da ga da hai danker sai so akhoi hai akhoi angang bu mana ta ba te alta ku mana hai bi concept ji constitution institution ji executive legislature akhoi legislature kano ga pham assembly pham dore na ko legislature adagi di judiciary atop institution election commission or masumba institution ma'am effectively constitution wisdom sinaga tawo ta ga di masi only solution hai natraga di no solution akhoi gi merabar mahan khai ba india gi nationalism democracy and electoral system loi hit tawdana khoi si
achouba concern amani and amana thame and come masi directly akhoi sana leba Manipur si mai leni but notice India siga adun ani khamada horen Supreme Court su siga mana khara hai riba ko adu horen matam bhangri thamjage ano we should take very seriously what our His Excellency Vice President of India as well as Chairman of Rajya Sabha says masim aham thame okay Manipur ga yamna mai lena ba adugumba statement amadi oiri adubu masi pumna maga sige solution asi akhoi gi leriba institutions sing to one ba lenga ki leriba koi lotion sing si actively thabak to mathau tai haibani rajniti gi kudong chaba yenga kanda mai angam maloi ma pushan na ba natragana urusu una koi ushan da ba haba tare adugumba tawna da bida yamna pangal kan ba institution sing le matangai fadi haibani oja Hemchandra oja akhoi gi vice president gi statement se Manipur ga yamna khoi gi nakna ba gum to ba haba tare Manipur su akhoi na uba phange tongan ba furup singi manungda kogi furup kharadi yamna unnatural growth lakpagi mami dum akhoi na thengna khre maduna maram oirakanda hauji mak chingda saukhattabagi chingda development laitabagi damakta 2017 dagi hauna haiba tare anauba BJP ne luching mulenga lakmatam go to hills ne tawrakhibani adubu madugumba go to hills si mamang na su tongan ba ko thorang kya ma tawi haraga su chingi lam sothai haiba sidum sotharaga lakpa asidagi kwai dagi hena kogi focus pining ang pa jaga sina atop community habidi atop lamdagi lakpa atop kogi illegal immigrants sing sina aikogi chingmi singna phangjaga da khudong chaba singsi phanghibadagi sugumba demographic imbalance ama thok nabagi maram oire habasida editorial comments kamai thambe ya ki kogi vice president na hairapasi akhui sigasu yamna mari leina bai tare yamna su phajaba yamna su matang sa bai tare hojik oriba India da asigi illegal immigrant ki issue se yam wangre di imlon nari ba lebak sing sida neta da ba phibam leiba sina maram or kanda masigi influx tor pagi chang se handak sina amuke hena mamang do uibedagi hingalak pasina neba Myanmar hairo neta dan leire Bangladesh adum hong sa dan leire adagi Pakistan harasu hoju adum ingmenate aduna neta da mafam dagi kitang sapaga da mafam ji yenga senthorokpa chelakpa haibasi masana tai adagi India dagi su adum siengi America da adum sagi citizenship se lorga leihiba adagi illegal wina leiba citizen phangdaba mayam su lei masi parga di India dagi sahi amada 2.5 million gumba hai akhoi America da siengi basi masi ju adum leiribani masi ju maruiba amakhauni haitare American yamna toina pukatpa mafam amakhak su oiribani aduga as well as in India da su yumlon nariba lebak sing sida yamna pharak tarak pasina maram orkanda masing se khangen hengalakpa haitare even hojik Myanmar da Irang se leibana maram orkanda Mizoram da 30,000 plus admaina chenthilga leire Manipur gi oinadi hana phanghiba record se around 10,000 muk admaina hai adubu Irang se lere khibasina maram orkanda madu thigatgadaba yengsingadaba do yengsinba ngamdabana maram orkanda sigi sahi ani romgi matam se sida masing kaya yamna hengatlangbadage haibsimati yamna kiningai oiba amakhak ne hainingi ado chief minister na su yamna toina haiba amakhak mane haibs mana puthok data ga se yam phajana puthoi Manipur gi oinati aduga 2006 tagina 2024 fawsi sida Manipur da illegal oine hengalakhi ba village ni ko yum nate ko mi masing nate ko village 996 ne aduga natural oine hengalakhi ba ga masagi illegal oine hengal esiga yena bakanda sida punna hengalakwa masingna 1675 oiri aduga masigi manungda illegal oye harisidi 1000 muksine aduna sumnagi 675 muksidi masagi matamgi matungina sahigi matungina mi yangkhalakbagi hongdorokba sengbalakpa haiduna makhalama oiri aduda masing khwaidagi hengalisi Suchanpur sine Suchanpur da ya masagi khungang se 735 hengali Chandel da saniga marphuni thoini Parjol da 47 aduga Technopol da samaga tarani toy kangpu pita changwa taramanga kamjong do humphumari desmana sigi chang sida telaba sahi around sahi taramanga kitang henba aswai sida hengalakriba khungang masing sidi masidi yan anga ko phangre aduga
population hengatpagi changsina amuka 134% ne chamada kunthram mari ki chang de hengat khrabne ba Manipur gi hojik oriba district sam district kharasi da ko aduna masina maram orekanda 1980 86 aswai sida koigi election gi leikiba phibam haitare masagi illegal immigrants singna sola ibang sai ko ja Premananda haibu yaure masigi electoral process ta su yam akai ba pire ena haibu masigi manung sanna koigi naga dominated area sing sida koigi singi constituency kun leiba sida mihut kun lakada sida tarani thoi mukti naga area de lambne adubu ngasidi 10 is to 10 chap manaba sang lei greba yamna 10 greba matam sista ko aduna masigi hengalaiba se yamna sathiba makhangni masina demographic imbalance tholakpa yabagi akibuduni haujuk lariba crisis asisu masiga mari leine na haibanina masi ekoina matam sana yingil hodabagi adugumba yamna sathiba problem amakhangni ba ekoina thengnarisi misingche kari haini khandok padasu yamna waba puram khu oiba asa yi leiriba mafam dugi mising duna hakthina uguduine ba masi ekoi sagi minate masi batam ruda lakhibani aduni haisi losin laga leibani na somda detect tongno hona badi yam wabane ba aduga sakhu manaba sagi wangang sangang kari kari si adu manaraga leibani na detect bodo hona bada yam ware aduga sagi leiriba mising sina su hana leiriba mising sina su puksel sengdabani na masi khandokna hona baganda achouba irang ama thokba awaba am oiri si masi dane hengal aiba mising singse matam sana masi yingsil lamagadi ngasidi ngasi thoiba irang si sumaina thomdaba su yai aduga ngasagi makhoida matam sana yingchinbagi sisima akhoi authority sina matam duda ngasagi PT politics to aduna maram markanda yamna masing hengat khibase even koi for example jiri bamsi adum kai hen hengat khibagi ofam sima koi mayam su ure aduga hojik hairiba koi assembly constituency da koi nagaga kuki ga laigada magi ratio tu pukai kaira aga somda ondorapagi phibam ama lakhibase masisu yamna PT politics na nebo aduna masigumba si akhoi si kari haini akhoi gi government si matam gi pan gi baitare matam dum congress oigera BJP oigera that's another case aduga matam dugi paliba lenga amasung maduda yauriba politician sing dugi asoba khut ama yaubra haibasidi mi khudimangna hangnaraba yanaraba amukakne na hainingeba aduna makhoi dagi horaga sum phorokpa natragadi masi solution ma problem na bada so owa okay fanakan honaraga su koigi miyam gi mihut ne thorakadori basing aduna thamoi sengna koigi Manipur gi dama khallaga atopa illegal immigrant sing se changthal agadi Manipur solakani aduna maram marga masigu mathabak sing chide koina hen dum thingpham toi haiba wakhalon asida leiba natragadi koi shai sana sanuk se natragadi masi khadidum khudong charba awaba mayona kine haiba pham sini ai makhatrak base jamani har ja NRC na mayam sin dum tali NRC gi demand si chief minister su hai NRC tauna bo honari tauba haure process pau hai adubu NRC sin karam tauduna sigumba kogi illegal immigrant gi issue mayam je solution por pangam gadori bno adubu kwai maru ori badi NRC se taugani hai bagi center dagi positive oiba statement na tragana assurance na piba su laitri adugi ona taina 2019 na Prime Minister Narendra Modi na phone khiba wafam de NRC se makoin hek lengang parek padagi khana ba leitri hai aduga asama tokhiba dudi Supreme Court ki ruling amagi matung ina tawkhibani adumakpu India da leba any jaga amada NRC tawbi wafam leti habsu phongdoi aduna asigumba illegal immigrants na chasale khangna ekoi se kyam kuina yenga legi tuno karam ba ekoi gi thorang sing pakhat lagadi masi khadori busu hanthabu yain khanbi bege Premchand NRC gi demand se koina num kuingai dagi tawrabani kaigino da koina sangjal laiba illegal migrants sing si Manipur si suki matak change si khwaidagi hena speed yangna sangri si mogi Burma gi mogi Myanmar gi problem lakpase moi masen koigi government ga kari ga tawnarakpa sigi dagi ayamba hena sangre
si matam si da khoi na su dum tongan ba sia so mam pula kan chala kan dum government dum appeal tok jabane khoi na si am changjel e brahma de gi masi yarage di biometric lobuni khangde bio kamai to phajana mafam chana thambi khangde makoi si moina changai bu du record phajana to bira kan da makoi gi lan si lora kan da hangina bagi andugum na bayam laina halangina na bagi andugum ba india na mateng pang ba ba khot pa manipur na mateng pang ba ba khot pa khoi na mateng pang ba ba potu karino madu to bio na haiba sida madu matam tu da moi india gi oina koi gi tonga to ba un gi Hemchandra kan moi refugee ki kari gi si yau den to gi da bane aduna to da basina maram orkan da sangi ba mi sing si akoina sum record akoi matam tu da ahan ba record tu da to kan da mi lising ohum mari sangi ba si mi si irei leram da ba akoina mu khapana survey to kan da aduga yum manga taru kha da da pakhan khala kan da akoi gi Burma ga ke Manipur gi border size da lei ba si te yum samsani khak la kan da mi yang kai humbu humdra khak lei ba gi khongba mama khak sum thengna ba si masi kai no ma thola kan si akoi matam tu da dum khangi matam tu da gi Manipur lengak na natragasu Bharat lengak na kasitang yengjan biramagadi natragasu changa iba refugee haiba tare masi makoi gi phajana mateng pangdana to biramagasu mateng pang ba yadi na koina makoi gi adugumba piu haiba gi pot leite khote sign tokde khote na ma leibni na sigi leina adum changan gi adum tauhi de adu ba kon bada koi gi hanji minister koina mayam di lokthong lauriba kuki ki uji tauriba keno si leader amagi part loriba koi ki lepa hokip na chairman or kan da makoi gi changa iba mayam tu koi yengni khone na to gi bagi problem amakak lai hi bane problem na te development amakak si oiba targa di matam chana makoi na ta hokda bani na huji si handle lak bane ba lai riba potse handle lak pasi thengna na bagi da makta koi legally oiba tam putho kan da masi sumba problem je nong thong tholok yai makoi jim apuchen seng si lab na urak pani na aduna NRC na traga sum makoi jing si khantok pa yana na bagi mechanism tum puthu pirakan da makoi jing si thengna na bagi upay ma to bi hai basi matam sana ngalingai da koi law rabane Manipur government na koi gi India government ta gi da na maram or kan dani ngasi koi na ngasi nangi ba koi gi China je matam sana makoi na du da thingam mang ga taraga di suk yau na su yau ma yau de ba taraga su phajana record torka na to bukan da kasi moi payen henjala moi ba phajana leibam pi ba chapam pi ba aduga henton da bagi da phajana mong tamamaga di masi to da ba tu to hokda ba sin maram or kan ngasi gi achok problem si lakpani aduna NRC tawsisu hoi ngasai gi tungan ba hai gre akoi da na hai bani adu tawna bagi process tawri tawro hai re ka kai jon dum hai gi madu Manipur da tawba thabak si akoi gi order me yaw dana ya thangam yaw dana tawbu dana sum tawbu se masi Azikta thola isine ba ngasi kano na Premchand hai ga ayu tajari sini adu Supreme Court ki order ke matung ina Assam da tawki da Manipur gi di taw India gi Modi na di tawbi ai tawroi ka kaina leikhiba mayam se masi nawai gi sukui basi num NRC taw hai gi taw ngam da taw bani ka kaina hai ba ju num yaw gi Manipur linga gi kano da adu masi tawgi da ba phai koina koi gi adagi hairpadu adu ona tena na translate to bagi khomam da to bujena maram or kan da koi awa basi mayuk nari na haibam le aduna NRC ji amma soi NRC ji to kan da akoina demand to gi 1951 base year review haibani da gi marak sida mu koi gi Manipur government gi Manipur lenga ta gi 61 oine na mu thoki bani do anyway pare 61 oigera 51 oigera amukta di NRC ji to biyo sangai ba illegal migrants ji khantok na bagi da makta adu gi plan ji to de ada kamjom da leba khara biometric lawre adu da leba khara biometric lawre adu na di yaroi ba biometric is biometric hayeng arapa da legar kana moi biometric na karai thiru doina ba moi da GPS hapu junati da sigum baji lei aduna fast khatang relief oina na ba kasagi illegal migrants jing ji thingna na ba akoi keno sima ji am darga le aham da akoi ki border je akoi ga Manipur ga keno ga leiba border ji 300 ka akoi keno gu mani 98 ku mani leiba keno se masi horo ne ba leiri se horo ji patna thingbiba adu ga loina na changai ba hana leiba sing ji khantok pangam ne ba aduna tan horo ji sum thamakan da illegal migrant keno tawne dudi koi gi biometric lawr kan da makoi gi NRC tawne ka kai dudi masimindi oi ga da ma mande aduna oi gi haiba tar ga di ahan ba da koi border sin da ma thau tai
ꯑꯗꯨꯒ ꯂꯣꯏꯅꯅ ꯕꯥꯏꯑꯣꯃꯦꯇ꯭ꯔꯤꯛ ꯀꯩꯅꯣꯁꯤ ꯂꯧꯔꯀꯥꯟꯗ NRCꯒꯤ ꯈꯟꯗꯣꯛꯅꯕꯁꯦ ꯃꯁꯤꯗꯤ ꯌꯥꯝ ꯁꯤꯟꯁꯔ ꯑꯣꯏꯕ ꯌꯥꯝꯅ ꯐꯣꯔꯁꯐꯨꯜ ꯑꯣꯏꯕ ꯑꯗꯨꯒꯨꯝꯂꯕ ꯐꯣꯔꯁ ꯆꯪꯉꯒ ꯇꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯃꯇꯦꯛ ꯃꯌꯥ ꯆꯪꯕꯁꯤ ꯌꯥꯔꯣꯏ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯁꯝꯕꯟ ꯈꯥꯅꯤ ꯍꯥꯏꯕꯛꯇ ꯁꯝꯕꯟ ꯈꯥ ꯉꯝꯗꯅ ꯂꯩ ꯍꯥꯏꯔꯤꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯁꯝꯕꯟ ꯈꯥꯅꯤꯅ ꯑꯩꯈꯣꯏꯗꯤ ꯂꯣꯏꯅꯃꯛ ꯂꯣꯏꯈ꯭ꯔꯕꯅꯤ ꯑꯗꯨ ꯁꯝꯕꯟ ꯈꯥ ꯌꯥꯗꯦ ꯂꯣꯀꯦꯂꯤꯇꯤꯅ ꯀꯔꯤꯅ ꯌꯦꯠꯇꯅ ꯈꯣꯠꯇꯅ ꯂꯩ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃ ꯊꯝꯕꯁꯦ ꯁꯤ ꯈꯨꯗꯣꯡꯆꯥꯗꯕꯗꯨ ꯑꯗꯨꯝ ꯂꯩꯕꯅ ꯃꯈꯣꯏ ꯑꯗꯨꯝ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯑꯗꯨꯅ ꯑꯩꯅ ꯇꯧꯍꯟꯅꯤꯡꯉꯤꯁꯦ ꯏꯟꯗꯤꯌా ꯂꯩꯉꯥꯛꯇ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯏꯂꯤꯒꯦꯟ ꯃꯥꯏꯒ꯭ꯔꯦꯟ ꯃꯌꯥꯝ ꯑꯃ ꯆꯪꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯅꯣꯠ ꯑꯣꯟꯂꯤ ꯏꯟꯗꯤꯌా ꯅꯣꯠ ꯑꯣꯟꯂꯤ ꯃꯅꯤꯄꯨꯔ ꯑꯩꯈꯣꯏꯒꯤ ꯑꯃꯦꯔꯤꯀꯥꯒꯤ ꯗꯣꯂꯥꯟꯗ ꯉꯔꯥꯡ ꯅꯍꯥꯟꯒꯤ ꯃꯥ ꯁ꯭ꯇꯦꯠꯃꯦꯟ ꯑꯝꯇ ꯍꯥꯏꯒꯦꯕ ꯑꯗꯨꯅ ꯃꯥꯒꯤꯗꯤ ꯆꯪꯉꯛꯏꯕ ꯃꯐꯝ 8-9 ꯍꯥꯏꯔꯤꯁꯤꯡꯁꯤꯗ ꯃꯥ emergency thamakanda masi loina ba khanthokani loina ba thadokani hayaba admai tawdana india lenga ki de haiba ngamde ba jikse adugumba ma niti ma tawba ma mathok ta haibani da dornana pai ba power do aduka sab manana koi sumaina changai ba lisal lai ba illegal migrant ma'am changai ba makoi su sab manaba problem lembe missing hengalak pagi kari ki adana masi thingnana bagi da makta makoi ki right kanana bagi da makta hari ba sangham sing ase mi di emergency tawrakanda force hadil lakanda mi changal loi nata haran le ma sing tak thokani na mi di yam line mechanism di ra line puthu eba manipur ge di puthok te ba nahan bp na akoi ki raipur ne mai gi do aina ta ba da hai kano subject to correction raipur da chhatra jinga makoi ga no tawna bani interact tawna badani mana phongrib do adubu mai do nationalism ne yam phajai yam phajana tawani manipur india sida illegal migrant mayam changkela kanda akoi ki right malakpa thabaki inghangi ngasai akoi permanent ju pangre adugi su mathakta voter bukta chanjala kanda akoi ki voting right bukta niyom chumna tarok tabak ke do mayama yam phajana ngange adubu mana ngangi si changai ba keno sing si akon bada khara sum screening tawdra kham yengba kanda akoi ki north east ki si pan da north east da policy mana tripura ga manipur keno ga assam ga hai saida bangladesh si changak pa khaki oina ma pan baduna tawe okay akoi ki bp na policy duga myanmar da ki changai ba keno da ki changai ba akoi ki bangladesh na ta mayam simadi pan da baduna tawo aduna bangladesh da ki changai sing si assam yaru kan de manipur changbu si yam lai aduga tripura da ki changai si su assam yaru khra ga di manipur da changai pa yam lai sum arrival lai aduna ngasai akoi ki biren akoi ki honorable chief minister na thangi ba tamelong tu mahura ba keno moi ligi lambi sigi inaugurate tawna te construction du yang sapani inaugurate sem badu gi kari gi tawna ba sidi very near oira bani koi gi keno ga hablong ga kari ga ta num ta har kan da sidi assam gi mathang la kan da manipur di yorok pa se si chang yam lai ba aduna sida changa ka dori sidi koi gi bangladesh ki refugee mayam sin ne ba aduna manipur da zone jik thengnari si ai gi ne sum khangja ba da keno premchand cookie gi sit haktang na thera kan da hojik jiri bamda karida changai base not only manipur khak natana north east da changai ba bangladesh hi changai baski su yam chauba hayeng problem su ma lakhine skoi soidna masi india lenga na natra su manipur lenga na manipur da changai city asan be vision na mayeng birakanda masi changdana ba changa su karma kamai tawdana makoi ji karma mongda lehen dage karma mongda chalang gidege ka kaise ni masi dagi hono kok thada ba mathau ta ba okay aduna tragadi cookie thengnagadra bangali thengnagadra haibagi akiba ma dum lei ba jikse example abo koi keno da keno na bot ka khalam ni keno ko jiri bam da manipur si population su mai te ni helini tongan ba mayam du tor kan dum bot ka gi aduna ngasai kano na chal ba wakhan ngasai koi gi bp na yamna nationalism gi wakhan da nationalism ji nationalism nuksiba gi wafam da thamaga su hoi manipur gi oina somma hajik lai ba burning issue si da hajik tang tawbita example am tam pira kan da manipur da hajik brahmarom da gi changhil lai ba kuki terrorist na tra kuki illegal jing da tarokan da manipur da awa ba ma martin oiri kholi ga kana ka jidang pamiram ba gandi koi si o moi si manipur gi khara topic khara nei ne kana kan ga da bado makoi si mana wide oina yenga kan da atopa mafam khara da india gi manipur na ta ba atopa mafam da khara illegal migrants gi injer phang ba mafam du khak mana amani khak khanga kan tawbusi manipur di ngasai hoi pinel chani na budi khatang kano yamna kano ta horen do ai gi motadi khajitang manipur se num na thaiba man ba ma india lenga ki ngasi bok leibe che masima ai laibak thibana haibeduma ai thaiba man ba mari dumak yauri haba aduna masima ai kano ta honingde aduna yengbi ba taragadi hojik state sida problem akoi gi country jidai ba tare
country sida hoi Assam da su illegal migrant gi problem am lai si maru ena Bangladesh haktani Tripura da lai maru ena Bangladesh haktani adu Manipur da di Bangladeshi with cookie neba saida Bangladeshi me am tumina lairaga su cookie me am ne attack tawrieba cookie me am ne attack tawsi kamai tawdana makoi masi loisan bagi kai dubase sigi topic matang sida khajitang panbira magadi yamna we are very satisfied am satisfied oigadabani adu hojik lairiba kanu sida di mana ngangi badudi white oina nation sigi yenga kanda illegal migrant me am sange masina koi gi hak koi gi nationalism da thugaire koi gi voting right tamalaka dore everything loin ba awaba loin tar ka dore masigi awaba si india gi people ta dar ka su Manipur di tare ba da masigi su latest oina khane bi awa pham da naina first round okay Premanda ngasai koi gi vice president nga ponu ki ba pham du अखोगी मणिपुर गसु यामना मरिले ने ना कोइना खंजा बाय बतारे मरम दे अदुगो चप माना मांगना फोंदोइ बा फम दुगा चप माना थोदो थोइ बनिना अदुबु गसाय मरोइना जामनि हारु थम्बि हाय तारे आसाम त्रिपुरा गा ओइना फोकस तौबा मेनली अखोगी इलीगल इमिग्रेंसी बांग्लादेश ता होजिक तौरिबा इरांग सिना मरम ओइगा इंडिया रोम चंगसलकबा बांग्लादेशी सिंगी इशू दर ओइना फोकस पिबदौन तौबा अदुगा ऑलरेडी कोई US ने चिंग तोंगान कंट्री सिंग इलीगल इमिग्रेंट सिंग से कदाई फाउ चंगसलकबे हाय मतमदा मखोगी पॉपुलेशन सिदगी हेना कोई तोंगान स्टेट सिंग दगी हेन बगी मसिंग लेरपदगी होजिक यामना कन एक्शन सिंग लोनमक तौनरे याम लेबाक सिंग दा अदुबु in case of Manipur koi nori si ye pamatamda he mirai bagi mong hai batare somna kandagi Bangladeshi sing karigomba chansalak pamatamda Manipur yo bu ya bagi othopo sudumak leiba asomna kandagi Myanmar sing hai batare maru oina makoi sing chansalak pa ya bagi khudong saba myam leiba porous border oibrina aduga India se porous border se yam leibrina koi 1951 gi refugee convention jo signatory su oidaba adubu masigo myam sina maram oidaga North East Sokol liba maroina Manipur Sokol liba sigum issue mayam sidi na thairaga leibadong nadom tawbugi mami me hekta ba habtare ja sigi matang ek kamai yengba yai border gi matang yamna mayek sengba policy am tar ledi play to bum to ba habtare kamai thambe ja sigi matang se akhoi Manipur dabudi na thairaga sarpa sibudi rum ayamana tawbire ko tawni machi tawni ja akhoi jo soibe lei we should akhoi asoi jo akhoi ya jaga dabani Assam gi laiba context di moi di illegal immigrant gi yam sangai moi context se sangi aduga akhoi na khangbi ga dabu Assam da di Immigrant Expulsion from Assam Act 1950 and India Constitution the public to se swai de gi du sem hore am ka haijage Immigrant Expulsion from Assam Act 1950 and union ek leje ko al siga se akhoi somdana akhoi aina haibado constitution ji khangdabani na bera lerani hauji akhona phanam laur sune akhoi gi legislature singina constitution ji nainadraba constitution makha da akhoi kadai bok tawgada ge akhoi gi rule se haibaje khangdaga di kan tongam akhoi ji illegal immigrant singna foreigners na safhoga sigi dune akhoi ji khala akhoi ji minai haidi phajade loda budi ko haidi akhoi si kan ngam moido stateless person refugee convention sign tawba tokpiro khala ga maitei haiba jati naga haiba jati si akhoi si akhoi stateless person my status na statelessness hai state leitaba floating population na kar hinga nappa le hu doine koji adu gi poji ngai le rebani adu akhoi legislature sing khongthang si am soi bhai tare ngasi gi ngarang na te ko mama de soi ram aduna akhoi adu gi sapu sa khu ji phangi bane ba ko adu da ngasai gi akhoi gi kanona vice president hai bi re hai si phai Manipur pandraga su akhoi hai re ba sidi India gi issue ni dana ko adu Manipur gi si khara akhoi thetpam jange phet khiroi akhoi de illegal immigrant hairaga di moi usida Bangladeshi si une ba ko adu uni se kaino kanda min khara homework to hore ba akhoi aina haija du case kar haija ke ba ko sida khatang reflect to hore khara akhoi gi dimension change tore masi ma khoi khang dare khwai de ahan ba da khoi na khambi du si Assam gi di Sarbananda Sonowal against Union India 2005 case ni ko adu just ahum ni held to ade hore ni illegal immigrant si moi de di kaino natre foreigner sang point loudre moi de di moi de kai hello am phajari masi case ma di mayam paro ag Manipur da masi panchandu ne koina Supreme Court na high rise di Assam gi kai nate ba ko India punama kini one Supreme Court declare to ta de edu gi law si for the whole India ni kaino bu by virtue article 141 of constitution India ne ba ko adu ipotu da Sarbananda Sonowal gi case ni moi da ena sigi di hana yana ba Assam ko gi yana zaraga su citizenship the amendment ek mayam hapchalaga su laiba moi gi momentum sidi sa Sarbananda Sonowal sini Sarbananda Sonowal ji hana sim su urmudo hoji union minister oi dina ko adu mana tawriba main kaino si article 355 ko de leliti tawni se
Article 355 ama khode lai lai tin yakan debate tawri no ko adu gi mata haijore Article 355 si duty of the union ne ba kar matam da state si constitution gi makha leba ngamdra ba kada ngamdin ha ka da ako action aggression and the internal disturbance lai ka ha ne ba adu da huji ki sarwan da sonowal da NRC ga ani samna isi kamai kai no ha ka da action aggression ha ga nongmai na lan to ko na te illegal immigrant mayam influx tawraga mafam dugi demography honga culture da honga targadi this is a kind of aggression exclusively hai kanonaga apa international law gi like man puthoi authority man puthoga supreme court hai aggression is not only lan tor pudunate aggression is inclusively ako illegal immigrant mayam changaga mafam dugi population that effect tok target that is the action aggression ni aduna central government should act under article 355 and higher pone adu dagi NRC lai ne ba samda supreme court monitoring committee le just hom no ba NRC che moina monitor da chathare ne ba samda adu ai hiding idi akhoi da schematic immigrant lere forest mayam moin loksan gre aduga akhoi si population demography da soire haiba se akhoi utpam janga se akhoi utri ba asami lai sidi nga sai sarban da sonowal sa apaw case ni masi case da lai si kano mo supreme court rely on one report se kana pi Assam governor akhoi da laiba governor nga si bukta illegal immigrant gi report pi bigra se da pi de governor tawdam siemens tawda adu mari akhoi di mari yena gam laiba tawdo tawde council minister na tragana adu ne white paper ji council minister na governor na soi toga center da si buk thadri paga ngang boy ne bai adu na moi di yong 8/11/1998 governor Assam na soi toga president da illegal immigrant gi magi problem je thai amoda thar kanda adu yaw shung demographic pattern of Assam ji change tawre aduna reduce Assamese people to a minority in their own state irini governor sina president thari ni aina thaba kokomin thaba phok thaba nati ko governor na president thai ni governor ji Manipur council minister iram doi natro adu taw thare adu Assamese reduce tawre minority da adagidi masi maram sina contributory factor behind our people insurgency su oire haire aduga affect the people Assam more dangerous dimension of greatly undermining our national security kan national security pusan da yaroi bako national security se lakti bokti center na khusu atharoi bako aduna law and order kan taw sidi hedokba national security so akoi for sim haiba sangi aduna masri hendoga aina panjai ji kano kanda apaw case ni ko sarban sono wan ji loira kanda ikui driver case masi kam kana health organ da 7 October 2024 just mangana aduga magi page na 406 pali kasi ko payam pado tipang ana wan en ngai part thi masi case mi in re section 6A of the Citizenship Act 1955 koina khana gi no sida akoi citizen act ki Assam act ko kari tawna bado adugi 6A je challenge tawre citizen act Assam gi tongana provision ni Citizenship Act yawba adu yu challenge tawbu sida page 406 pa matham da pera ahungu madi Manipur mai lenare sida akhoi gi mi kam yaw pote ko supreme court na pakhatna yawri ni adu gi pera da pajage mayang mai mit oina ba yam sange mana pera number 388 sma iri there seem to still be a ongoing influx of migrant through various border state of India Assam dang haide ko border state da yawri haide due to porous border Manipur di porous punatre border literam and incomplete fencing this uneasing migrant impose significant challenge ma haire supreme court na asai 2024 case da aduga Manipur direct mari lene sin Manipur de pande mon haisi union India se man haisi estimated inflow of illegal migrant into India after si matung da Assam court to adu matung da Assam na te north si kari loiba illegal immigrant sang pachi loiba report pi ware supreme court hai ni ko case na pp da khangde Manipur gi aduna masi aduna border fencing su kadai bok tawre kana ga wang hangi union India da aduna takpati supreme court also knows this thing tawdabu Assam gi governor na report president thabado maina akoi su white paper ma this is the problem and thousands ang tawga de khoina next moment da koi supreme court da case tharaga sarban da sonowal na mai pa NRC tawdu maina akoi su NRC du tawda yaroi ba khoina demand tawdrasu adugi legal course changhinba adi NRC tawbaji tawta ga di akoi citizenship registration of citizens and issue of national identity card rules in 2003 am leko si makhar tawduini citizenship eki makha rule am le 2003 gi adu makha adugi rule number 1 gi makha da ni akoi NRC na tawko doiche adu akoi na khangbi ga da bana Assam da
NRC tawbasida ahanbada fail hoy kay fail hoy na moi ek am lerami illegal migrant determination by tribunal act 1983 lerame ko adu ek si fail hoy adu ni challenge tawidi sarban the case da kano sig ek si da haina whether the person is illegal migrant or not foreigner not foreigner ni foreigner is burden of proof se government proof tawdo ne state adu da fail hoy ba adu da sarban sonor case haina adu fail hoy ngi hai ta gadi foreigner ek nam lei ko foreigner still akoi chatha da wani NRC se demand tong tong foreigner ek si chatha ga do ne sing ko chatha da ba foreigner 1946 makha da section 9 da hai je kano ganda whether you are foreigner or not burden of proof lies to that person ne hai ai je foreigner ne phata ga di ai je foreigner nate se ai utui ne ngasai du nataba adu ga di mana foreigner nate utpa ngam dra ga di you are foreigner hai du ne ba aduna burden of proof lies on the foreigner under foreigner act section 9 aduna sarbana sonowan da hai si ngasai act to ultra virus ni article 14 violate tawre ai choko di foreigner act ki makha NRC taw hai pa ne ba ko aduna aina hai je di as a whole akoi da Assam da immigrant expulsion from Assam act 1950 ga le sumaina akoi chu parliament ekam pass to bi hai do ne ba huji kanu la assembly is coming and assembly se putho ga moina thar da ni akoi chu bill pass to bi Assam da sumaina threat le sumaina we are more threat than Assam ga hai um sang da suai hai da na sum khabar da function da hai ba I think no nothing will comes out and Assam gi governor tharam badagi India se mathang ga ole supreme court mathang on da na huji ti Supreme Court ki monitoring committee NRC fajan taw tok da je Supreme Court ki judge om na monitor taw lei ni aram adum do akoi chu taw yai taw da bu tumina lei bi yar nga sai ga sai gi vice president hai gi do akoi institution sing se constitution na pi ba thabak si taw dre constitution wisdom si apply taw dre adu de khon sai constitution nei na de jumadra and constitution nei na ba we are ready to help akoi tammi ba lairing mapan chaptana tamuri ba page taw kholi se akoi imalai bai kana dragadi kaim kana di and we are ready adi oja mania ready to kani oja hemant ready to kani loimbo we are ready ni aduna aj masida satharaga parliament ek on pass on Assam to sumaina aduga report ama government hwai pe puthoga president thabiba adu tagadi akoi su kadobugi tawroi akoi su matam lakhini tawbodabu matam ngai nga de sibna handoi ni ko and we should act swiftly okay hojik si akoi irang si khara nemthare nomai kap lepe haidna akoi mayam tumin le namba mayam lai oi adubu mang da taraga leriba illegal immigrants madugi manung chana drug show mu yauri bani masigu mayam se tung koina chatpa yaba policy program ma sem na ba takshin ba hai masisu yam tangai fede ba fam chini adu oja Hemchandra masigi matang dene ngasai akoi gi leriba institution sing china suon madage su musi thogali masi kakan handa bani hare adugo mu leriba political kudong saba lauraga kogi magi kudong saw phangna bugi damakta hariba institution singdu magi khulai on sejenare aduna masigi vicious circle na masum leibasi sum leidaga di phanayam NRC toroga sukana ga dori brahabi wafam chini aduga NRC tawna bana tragana NRC torok pa yana ba ekogi ek ama parliament pass tawna hona ba haisi political will na yamna tangai phadabran khali aduga Manipur gi oina di hojik leiriba MLA minister sing si central na apam rodum chatpagi mawong na miyam na khanai aduga Manipur ki MLA sing Manipur na pami ba miyam na pami ba mawong dura MLA sing sina thauna fana chatlaga center ga mukna ba ngambra hai bu su hojik phawgi di ubu natri kamai ni yengbe ya masi ngarang nahan makta hojiki akhoi VP na hai ba sida magi last kan city am phajaw mi yawi quality level politician mathau tai na hai quality level politician do laktri makai di Manipur ki laibak ngakadurisi muina ne kana ngak NGO nan ngaw ya pote police ngaw ya pote sumna khaki meeting pana bodun amakhang ni aduga lo semgadori ba makhui singdu quality leitaba adu ngakto oira agadi makan mai tawduna laibak sin ngakaduino haiba simu lae masini hawjik hari baduda Premchand hari duda masagi sigi pibam jine laisi ai khoi gi di khoi no ujaba haigadra center na Makarino mabu haira adi adum ji ena dum leibai ong jine yam nuai tri si ji za da sum leiba dun maram boy kanda ngasi sum khoi ji yamna usitta bai tare center na yengi ba mieng ji khoi da usitta bagi ne basi adun masi ohel si makhoi na ne ba mukpangam bam sange ba khoi adu natradi sigi bibam si ohendra ga di khoi yaroe haidana mukpam sange ba for example ai am khangtang hajige ko Mizoram da moigi chief minister na koigi illegal immigrant haitare Myanmar dagi changsilak basing ji changhan ganu na center na har ka tamda ai koi makoi je
ꯆꯪꯖꯐꯝ ꯄꯤꯅꯤꯅ ꯍꯥꯏ ꯉꯝꯃꯦ Okay. ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯁꯨ ꯉꯁꯥꯏꯒꯤ ꯁꯦꯟꯇꯔꯁꯤꯒ ꯃꯨꯛꯅꯕ ꯉꯝꯕ ꯂꯨꯆꯤꯡꯕ ꯑꯃ ꯃꯊꯧ ꯇꯥꯔꯤꯑꯕ ꯑꯗꯨ ꯅꯠꯇꯗꯅ ꯃꯣꯏ ꯍꯥꯏꯔꯤꯈꯩ ꯁꯦꯠꯇꯧ ꯐꯝꯃꯣꯏ ꯐꯝꯕ ꯂꯦꯞꯄꯣꯏꯒ ꯂꯦꯞꯄ ꯑꯗ ꯂꯥꯛꯎ ꯍꯥꯏꯔꯒ ꯍꯦꯛꯇ ꯆꯦꯟꯕ ꯑꯗꯨꯒꯨꯝꯕꯒꯤ ꯐꯤꯕꯝꯗ ꯁꯨꯝ ꯂꯩꯔꯤꯃꯈꯩꯗꯤ ꯁꯤꯒꯤ ꯁꯣꯜꯕ ꯇꯧꯕꯁꯤꯗꯤ ꯌꯥꯝ ꯋꯥꯈꯤꯅꯦꯕ ꯃꯁꯤꯅꯤ ꯑꯩꯈꯣꯏꯅ ꯃꯁꯤ ꯑꯩꯈꯣꯏꯁꯨ ꯌꯥꯎꯔꯤ ꯍꯥꯏꯇꯥꯔꯦ ꯁꯣꯏꯕꯁꯤꯗ ꯑꯩꯈꯣꯏꯅ ꯃꯈꯣꯏꯁꯤꯕꯨ 이렉ꯇꯦꯠ 멤버 ꯑꯃ ꯑꯣꯏꯅ ꯊꯥꯒꯠꯈ꯭ꯔꯤꯕꯅꯦꯕ ꯁꯣꯏꯔꯛꯏꯁꯦ ꯃꯈꯣꯡꯗꯒꯤ ꯑꯩꯈꯣꯏꯁꯨꯅꯦꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯚꯣꯇꯔ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤꯍꯨꯠꯁꯤ ꯑꯆꯪꯕ ꯃꯤꯍꯨꯠ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯕ ꯄꯣꯂꯤꯇꯤꯁꯤꯌꯟ ꯈꯟꯕꯒꯤ ꯇꯉꯥꯏꯐꯗꯕꯗꯨ ꯂꯩꯌꯦꯕ ꯃꯁꯤꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯕ ꯄꯣꯂꯤꯇꯤꯁꯤꯌꯟꯗꯨ ꯈꯜꯍꯧꯗ꯭ꯔꯕꯅꯤꯅ ꯉꯁꯤꯗꯤ ꯉꯁꯥꯏꯒꯤ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯃꯥꯅ ꯅꯤꯡꯉꯤꯕ ꯃꯅꯤꯄꯨꯔꯒꯤ 이슈ꯁꯤꯡꯁꯤ ꯉꯁꯥꯏꯒꯤ ꯃꯌꯦꯛ ꯁꯦꯡꯅ ꯄꯨꯈꯠꯄꯗꯨ ꯉꯝꯗꯕꯒꯤ ꯃꯃꯤꯗꯨꯅꯦꯕ ꯇꯥꯔꯤꯁꯦ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯤꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝ ꯑꯃ ꯊꯣꯛꯏꯁꯤꯅꯦꯕ ꯃꯁꯤ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯏꯁꯥꯗꯒꯤ ꯍꯣꯡꯗꯣꯔꯛꯄ ꯅꯠꯇ ꯇꯥꯔꯒꯗꯤ ꯃꯁꯤ ꯌꯥꯝ ꯁꯥꯊꯤꯕ ꯐꯤꯕꯝꯁꯤ ꯁꯥꯡꯅ ꯂꯩꯈꯤꯅꯦꯅ ꯈꯜꯂꯦꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯄꯣꯂꯤꯇꯤꯁꯤꯌꯟ ꯑꯣꯏꯔꯤꯁꯤꯡꯁꯤ ꯌꯥꯝꯅ ꯍꯣꯏ ꯂꯣꯏꯅꯃꯛꯇꯤ ꯅꯠꯇꯦꯀꯣ ꯀꯩꯅꯣ ꯇꯧꯔꯨꯔꯒ ꯄꯩꯁꯥ ꯈꯔ ꯇꯥꯜꯂꯒ ꯄꯩꯁꯥ ꯈꯔ ꯄꯥꯏꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯚꯣꯇꯔꯁꯤꯡꯁꯦ ꯍꯦꯛꯇ ꯍꯨꯝꯃꯒ ꯄꯨꯅꯤ ꯍꯥꯏꯕ ꯑꯗꯨꯒꯤ ꯊꯥꯛꯇ ꯂꯩꯕ ꯉꯝꯕ ꯃꯤꯗꯨꯅ ꯑꯩꯈꯣꯏꯗꯤ ꯄꯣꯂꯤꯇꯤꯁꯤꯌꯟ ꯑꯣꯏꯔꯛꯄꯅꯦꯕ ꯑꯗꯨꯒ ꯃꯤꯍꯨꯠꯅꯦ ꯂꯥꯛꯏꯅꯦꯕ ꯃꯈꯣꯏꯗꯨꯅ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯀꯔꯤ ꯂꯣꯅꯣ ꯁꯦꯝꯗꯣꯔꯤꯁꯦ ꯑꯗꯨ ꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯁꯤꯗꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯆꯠꯊꯔꯒꯗꯤ ꯃꯊꯪꯒꯤ ꯅꯦꯛꯁ 20 yearsꯇꯗꯤ ꯃꯅꯤꯄꯨꯔꯁꯤ ꯌꯥꯝ ꯁꯥꯊꯤꯕ ꯐꯤꯕꯝ ꯑꯃ ꯂꯩꯔꯅꯦꯕ ꯍꯧꯖꯤꯛ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟꯁꯤꯡꯅ ꯆꯥꯁꯤꯜꯂꯛꯑꯦꯅ ꯍꯥꯏꯔꯤꯕꯁꯤ ꯃꯇꯝꯗꯨꯗꯗꯤ ꯆꯍꯤ 10ꯒꯤ ꯃꯇꯨꯡꯗꯗꯤ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁꯤꯡꯒꯤ ꯃꯥꯏꯅꯣꯔꯤꯇꯤ ꯑꯣꯏꯍꯧꯔꯅꯦꯕ ꯁꯣꯏꯗꯅ ꯑꯗꯨ ꯃꯁꯤꯒꯤꯗꯃꯛꯇ ꯌꯥꯝ ꯀꯟꯅ ꯁꯦꯝ ꯁꯥꯎꯕ ꯆꯨꯝꯃꯤ ꯑꯗꯨ ꯅꯠꯇꯗꯅ ꯑꯩꯈꯣꯏꯅ ꯂꯩꯉꯥꯛꯇ ꯉꯥꯛꯇ ꯏꯟꯊꯣꯛꯄ ꯂꯩꯉꯥꯛꯀꯤꯗꯤ ꯑꯩꯈꯣꯏꯗꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯊꯣꯏꯗꯣꯛꯄ ꯑꯁꯥ ꯇꯧꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯅ ꯃꯁꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯗꯨꯒ ꯁꯦꯟꯇꯔꯅꯁꯨ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯌꯦꯡꯉꯒ ꯀꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏꯒꯤ ꯑꯦꯛ ꯇꯧꯔꯛꯀꯗꯣꯏꯅꯣ ꯍꯥꯏꯕꯁꯤꯃꯁꯨ ꯌꯥꯝ ꯑꯆꯧꯕ ꯋꯥꯍꯪ ꯑꯃꯈꯛꯅꯤ ꯑꯗꯨ ꯑꯩꯈꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯁꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯂꯩꯉꯥꯛꯅꯗꯤ ꯁꯦꯟꯇꯔꯅ ꯃꯅꯤꯄꯨꯔ ꯀꯟꯕꯤꯕꯅꯤ BJP ꯂꯩꯇ꯭ꯔꯒꯗꯤ ꯃꯅꯤꯄꯨꯔꯁꯤ ꯃꯥꯡꯈ꯭ꯔꯒꯅꯤ ꯀꯥꯏꯅ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯇꯥꯏꯌꯦꯕꯀꯣ ꯑꯗꯣ ꯃꯅꯤꯄꯨꯔꯗ ꯃꯩ ꯆꯥꯛꯈꯤꯕ ꯖꯨꯟ 18ꯒꯤ ꯋꯥꯍꯧꯁꯤꯁꯨ ꯃꯗꯨ BJPꯒꯤ ꯃꯇꯝ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯁꯨꯛ ꯁꯥꯊꯤꯕ ꯃꯅꯤꯄꯨꯔꯒꯤ ꯄꯨ ꯋꯥꯔꯤꯗ ꯑꯅꯤꯁꯨꯕ ꯈꯨꯟꯇꯥꯛꯄꯒ ꯃꯥꯟꯅꯔꯕ ꯑꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤꯁꯨ BJPꯒꯤ ꯃꯇꯝꯗ ꯊꯣꯛꯄꯅꯤ ꯍꯥꯏꯕꯁꯤꯗꯤ ꯃꯤ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯀꯟꯕꯤ ꯑꯁꯤ BJPꯅ ꯀꯟꯕꯤꯅꯤ ꯍꯥꯏꯕꯁꯤꯗ ꯃꯤꯌꯥꯝꯅ ꯀꯗꯥꯏ ꯐꯥꯎꯕ ꯌꯥꯗꯣꯏꯅꯣ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝ ꯑꯆꯧꯕ ꯋꯥꯍꯪ ꯑꯃꯈꯛ ꯑꯣꯏꯔꯤꯅ ꯁꯨꯃꯥꯏꯅ ꯊꯝꯖꯩ Okay, ꯀꯟꯕꯤꯒꯦ ꯍꯥꯏꯔꯒ ꯇꯁꯦꯡꯅ ꯀꯟꯕꯤꯔꯣ ꯍꯧꯖꯤꯛꯁꯨ ꯃꯇꯝꯗꯤ ꯂꯩꯔꯤ ꯏꯁꯨ ꯃꯌꯥꯝ ꯑꯃ points mayam miyamna puthokna kut thingna tae madu ek tawba hobiro natragadi manipur kanbibani haribasi kamaina kalli haribano habi wahang simadi adum lakpa tabani miyam dagi ai aroibasi zamani hada ja aikoigi hojiksi aikoigi political parties leiriba adu MLAs leiriba ministers sing du even centered about thaja bagi changsi sum nongmagi hanthara padong tawba hoi idang leitringai dom phaba idang heng lakpa kanda ek tawde shi tawde haidana hojiksi aikoi lei tambakta leiri maitai gangbu sing si chingda phawr chappa yadribni makhada flight ticket kaktana wana matam ji haitare pochei mam khwai tang matam sida ada sugumba timing sida tanja sida ꯑꯩꯈꯣꯏꯒꯤ ꯇꯨꯡ ꯀꯣꯏꯅ ꯆꯠꯄ ꯌꯥꯕ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯁꯦꯝꯅꯕ ꯑꯩꯈꯣꯏꯅ ꯇꯛꯁꯟꯕ ꯑꯩꯈꯣꯏꯅ ꯂꯥꯎꯕ ꯍꯥꯏꯁꯤ ꯑꯩꯈꯣꯏꯒꯤ CSOꯁꯤꯡꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯊꯧꯗꯥꯡ ꯂꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ CSOꯁꯤꯡꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯔꯤꯁꯔꯆ ꯇꯧꯔꯤꯕꯒꯦ ꯀꯔꯤ ꯀꯔꯤ ꯀꯦꯁ ꯇꯤꯟꯅꯔꯤꯕꯒꯦ ꯑꯦꯛꯁꯄꯔꯠꯁꯤꯡ ꯇꯥꯟꯅꯔꯤꯕꯒꯦ ꯌꯥꯝꯅ ꯇꯣꯏꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯛꯁꯣꯞꯀꯨꯝꯕ ꯄꯥꯡꯊꯣꯛꯇꯨꯅ ꯀꯩ ꯇꯧꯕ ꯌꯥꯕ ꯂꯩꯕꯒꯦ ꯍꯥꯏꯕꯁꯤ ꯇꯧꯕꯤꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯗꯤ ꯂꯩꯉꯥꯛꯄꯨ ꯊꯥꯖꯗ꯭ꯔꯕ ꯁꯦꯟꯇꯔꯗꯨ ꯊꯥꯖꯗ꯭ꯔꯕ ꯏꯁꯩꯁꯨ ꯊꯥꯖꯗ꯭ꯔꯕ ꯑꯩꯈꯣꯏꯅ ꯂꯥꯎꯕꯗꯪ ꯑꯣꯏꯔꯕ ꯂꯥꯎꯒꯗꯧꯔꯤꯕꯁꯤ ꯂꯥꯎꯗꯣꯏꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯉꯛꯇ꯭ꯔꯒꯗꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯂꯝꯕꯤ ꯑꯃ ꯂꯥꯛꯄ ꯌꯥꯕꯅꯤꯅ ꯃꯁꯤꯗꯁꯨ CSOꯒꯤ ꯑꯆꯧꯕ ꯔꯣꯜ ꯑꯃ ꯑꯦꯛꯁꯄꯔꯠꯁꯤꯡꯒ ꯇꯥꯟꯅꯔꯒ ꯇꯧꯕꯤꯕ ꯌꯥꯕꯒꯤ ꯂꯝꯕꯤ ꯀꯔꯤ ꯂꯩ ꯍꯥꯏꯕꯗꯨ ꯊꯝꯕꯤꯌꯨ Premchand yam chume ngai thangai sengnadi pullakanda punbada natana khanghe myam si tanara kanda leibe issue du thoroughly khangakanda masi kamai tawdana attack tawni kamai tawdana defense tawna haba jana khanganga thabak tawjai bani yam chuma wafam ni adubu hojik leiriba situation sida akhoi gi si hojik si khajik mayam si mai si leirak paduna tawba manba khara sum leiba karinaida ajik tawriba akoina lauba akoina haijaba akoina pijaba memorandum akoina tawjaba pressure akoina haijaba apamba mayam si lauba kan sida tagadaba mi singjana sum taraktaba se sidane ba adugi akoi
मोइना लाउ खोइना लाउ बसी ताद्रेना खोइना जे हौगलगा तौदुरिसिना करिनो कनादनो खोइना ताइनरु दुइ साइबा मा सिगुमा क्वेश्चन जे खरा थोलकपना मरम ओरकांदा हौजिकसी तुमिन खरा तुमिना लेनरसु स्टेज दम तौनै अखोय अखंगै तानर कांदा कै तौसिगे कमाय तौसिगे ना सिगे स्टडी केनो सिदि नुम चथरगसु मसी अखोय सि कुइबगे चोकथरकपनि खंदे अमनि खंदे दम तौबा द इवन लान नोमी कापना फबौता नावादि हे काबे ताब कान मीसिंगसी एक ता अखोय एग्जांपल ओइन हियांग हाइता हाय अखोय हियांग थांगी लाइक फरबना मीचिन बदनि को हाइनरिसे अदमाय तौदना लानफम मयाम सि मीगिसि पक्चंग चंगबजे हौसि सिखरा मदुगी कनो सुखर हंदरे दुगे सुम चोकथरक पाइद बतारेगो तोरिसे चोकथर इसिबुदी मरम लगिने ना खाली आइना सुम खनबदा मरमदी लैरिबा पोसी अखोगी कुकी ने हेक खरे इरांग खला कान अखोजे हेक कंखटपा नसागी कनो से नते को लाउबो खोंबा अखोगी अपाम से नतबिदा द कुकी ने हेक तुमिन लेगर कान अखोजे तुमिन हेक लेबगी कनो म लेबसे मसी मदी याम चाउना आइदी मसीमा याम चाउना अखोगी असोइबा अखोगी नेक्लेस ने लवेबा अदुरा ने आइना डिस्कशन द केदा याम कन लाउजबने अंतंग पुनसल कान द ngasai नोमी कापा हेबन नोमी कापरोमगी स्टडी तौबिरो अदरगी पॉलिटिक्स तौ कामन पॉलिटिक्स तौ लो कामन अखोगी लो रोंगी कनो तौबिरो अदरगी तोगान मागी कनो लाइक लाइसु हेब कामबु सिन करी करी तौसिगे काइसे मसिमा लोइना खाइदु खाइदु नगा तौगदबसे अखोई मसिमा तौबगी कनो सिमा गमदबसे मसि याम कन अदुम सिनजबनी लाउजे खोली अदुबु थोदुना कानादे अदुबु मागी लुककी ओइबा आइगी लुककी ओइबदि अदुम चला कना अवेयरनेस कांदि लेकाय खुंगंग करिदा डिस्ट्रिक्ट लेवल दा दुगी विलेज लेवल दा चलगा तौबै थबक सिटी अमजमसु लोइना तौनै हौजिकसे दसिमा अदुना आइना थमजनिगी से हौजिकसे अखोइना लानजी लेप नति हजिक तौरिसे अखोइना खनगदबसे मखोइना तौरिबा मखोइगी केनोसि लान लेप नतिब लान लेप नते हौजिक अखोइना सुम सोशल मीडिया नि खंगते अमनि खंगते थेंगनबा कांदा अखोइना फंगिबा पाउसी मखोइगी हजिकसी लानगी स्ट्रेटेजी लौबनि सिनेब अदर मोय हजिकि तोगान बा गना मक्तसु कोइ ड्रोन क्यानो पैसालेना लैरिदना दुसी इसम चमना बोम थादगेना पैसालप नत्रगसु समथिंग मोय धप तौबनि खंगते नत्रगा मखोइगी करी तौरिगा काइसे नुम येंगबा लाखपनेना इदि लौवेबा मसिमा अदुना सिगुमगी केनोसिमा मोय कुकी गा खोगी येंगनबा कांदा मखोइ नामनि हेनबदुना तौबसे मसिमा सुमसे अखोइ खंगमिनर कांदा आइना पाइनगदबा कनो मम लोइ पाइनरगा थबक तौरगदि मसिमा खुमांग चौसनगने हाइजे कनोनसु प्रेमचानसु अदुगी खुमांग चौसन हनिंगबगी तौनिंगबगी अपामबदुने म्यामदा फोंतो अनिंगबदुनेबा अदो आइ ngasi फोंतोक जगेबा अदुना नोइ कांबोना कनो पाइरो सिम तौरो सिम स्टडी तौर दम तौना सेबा मखोइगिना नोमि कापा हेबदुमा पानालो मखोइजना कना तौदोइनो सोमला कांदा हायंग छि तौरकांदा अखोइगी उकिल नुंगिगी तौरकांदा कनानो पानहंग अदुमा दुम सुमाना दाइता ममम लोंगनरगदि पोसे पलोंग तागदबसे कोइ मसिमा ताबा ngamdabasi ki awabasi madi koi law ngasi chahi ani num haire chahi ani num lawre aduma dum ita tadana sum leibase da masima idi lebak myang gi interest da koi gi aigi people jingi interest da masima ungtang tamina badugi keno duma kodong jaba duma ai lohonjaningi aduna lan loire haidana koina lan koi gi lan tapthagre lan kapak trena tawbase sidagi hena sathiba lalama lakpa ba another lalama lan tapthaba nati moi stage lawri banjikse kadai de kamai attack tawba kamai de keno tawbase sigi example ai bu moi hajiksi tungan ba gen a bigi kenosi loinabak tamelongda ajik lairisi susanpurda tamelongda kangpokpida loinabak magoi loinabak thungna jiksi lairi habki pawmusum dum tabiramgani ai khatana tabida masi loinabak moi sida leirabaneba aduna haiba moina television ba mafam sing asi maruena kuki village volunteer force ana buk thola kan da terrorist singi mafam ne na tor kan da leigreba hojik khajik tang khak makoi gi thauna makoi di last movement ne amarom da di makoi ju yamna handaki matang sida moi mai pa makoi makoi langam peran thek to ni mai pak tere makoi loina ba usi makon da changmu da na tana makoi ji usi makon sida koina usi dak tharak ka dori ne ba mayam si khangona maram or kan da kamjong da je nang nsn ga ka num ungkhana ba korna ba gi paw num tai num hapta amu kari mukse ungkhana ba sida lairi si kuki adagi myanmar refugee mam che la pa mayam si makoi jing ji pakhan du hun to mu ga chen ba taw ba sing ji da adugun ba kuki gi forcing jin na can be na thala kan chan am da chat be yaro hai ba gi adugun na warning pira kan da nakoi akoi gi kukilen semgadabani semase no yawgadabani adun amta chen be yaro kari kum chen ba taragadi nakoi da akpa chairak pini na makoi mi singji force na dum lan yahon na bagi keno ma dum lai ba si su a kind of keno ne na lawe ba lan se jidin na
aduna mina nainariba sumai tawduna akhoi indigenous people mangse Manipur ngakthokani na leriba akhoi maraktasu akhoi na ngasi thajan nadriba akhoi na ngasi pau phaunariba se pau phaudong narakanda magi department da magi ngasagi constitution na piba hagdra koi college oja du lan kapu se di arroba university oja jingdo oja pe man do hoi lan kap si arroba sinna hayang noi kanom tarop kanda koi keno lo na keno toroge na leibi over hekta okay kallage natraga koi noi keno toroge se mai tawdana koi nomi kap kangu jingjin kamai tawdana nomi kap ka dage adagi akhoi na cso jingjin kamai tawdana mi khoma oge smaina loima khaidok narga toroga di sima tawji adubu chahi ani helaba chai thieng phangaba khoi ji wai khangabane ba sibok ta ikoi keno tawna tawdri ba sigi keno tawna ba se adugi mathakta lairiba among the indigenous people sei maran chida khoi hunnar kanda khoi mase mu yeng thina bagi piba man ba masum nomo ke hengalak ba se masi madi khoi tawning de aduna leba ki interest ta agi indigenous people ki interest ta punna thengna na bang ngamna na ba se masi ma khoi kamai tawsi ke be mechanism do maduma putho kana khoi punna thengna minna ba tongan ba line da chapi be sing ki loina ba lailam da chamina na ba agenda am da chamina na ba wakhalon do maduma ngasi ki khudong chaba silauraga ai changjamina se ba punna thamjiki punna thingnaminaba haiba tare madu khoji sarkar gi mayok tabu oiro sarkar da taksin babu oiro aduga lairiba problem asidi khoi punna thingnaminadragadi mai pakpaga mo haba ofam sini amaromda illegal immigrants singna pirai basai thing singsi Bangladesh ki lak paduna aduga West Bengal aduga top north ki states like Tripura aduga Assam ko natana Manipur su masina chai thing pige tori bani masigi chai thing asigi mathak ta kwai digi kutong cha riba hauju mayok nariba chai thing asina Myanmar rom dagi sanction lakpa adusu drug ka khulai ga yaurakpa misi mina kya nang haliba asisu India ga mena mayek singna khangmo tangai fade mayek singna khangmo natana masigi damakta tungi waro shinama porakna ba yamna miyeng sanba policy ma semna bagidamag aikoi punna hona mi batangai fade masudai sida aikoi gi political leaders sing MLA ministers sing su thauna fana Manipur gi tumgi damakta khanbi daga thauna fana lepe gi tangai fade ba lei chinban da thauna fana aikoi sumai tawri haiba lep kani haiba aduga asiguma policy ma yamna miyeng sanba Manipur da illegal immigrant maram modaga indigenous people sing si kogi chaitheng piri basi pidana bagi damak adugumba policy program ama shemna bagi tangai fadai aduga masida myam pumbana amata oina kogi khaidok na ba political gi kogi separation laitaba aduga dharma gi kena ba thamdaba kogi Manipur gi tungi khalaga masida koi punna chatmina ba tangai fadaba le haiba form stinga sigi wenadi the Manipur files sai tangi solution jere iski toro masida penles ahumona sari abibi to thar funok chari masida ngasigi the Manipur files ro masigi wenadi kai mai hantri kurum jari